ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯔꯥꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯅꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯅꯥꯎ ꯃꯆꯟ ꯃꯌꯥꯝꯕꯨ ꯀꯧꯖꯔꯤ ꯁꯤꯒ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯆꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤꯕꯁꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ ꯈꯪꯗꯦ ꯌꯥꯝꯃꯟꯈꯤꯗꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯊꯦꯜ ꯃꯀꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯩꯈꯣꯏ ꯚꯦꯖ ꯄꯤꯌꯣꯔ ꯚꯦꯖ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯌꯥꯎꯗꯕ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏ ꯊꯥꯅꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯧꯖꯕꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯁꯤ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯊꯥꯅꯤꯒ ꯑꯃꯗꯤ ꯀꯀꯥꯁꯤꯗ ꯄꯤꯖꯒꯦꯅ ꯑꯩꯈꯣꯏ ꯂꯥꯛꯏ ꯃꯗꯨꯅ ꯑꯩꯈꯣꯏ ꯇꯔꯞꯇꯒꯤ ꯊꯥꯅꯤ ꯑꯃꯗꯤ ꯀꯀꯥꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯎꯆꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯉꯨ ꯅꯥꯗ ꯌꯦꯛꯇꯕ ꯌꯥꯎꯗꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯒ ꯑꯩ ꯑꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯋꯥꯔꯧꯖꯗꯦ ꯀꯣ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯉꯁꯤ ꯂꯩꯇ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁ ꯅꯨꯃꯤꯠꯅꯤꯅ ꯉꯥ ꯆꯥꯛꯁꯨ ꯇꯧꯗꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯅ ꯂꯥꯡꯖꯔꯤꯕꯁꯤꯡꯁꯦ ꯄꯦꯟꯅ ꯂꯧꯕꯤꯌꯨ ꯑꯉꯝꯕ ꯈꯤꯇꯪ ꯑꯩꯅ ꯗꯈꯤꯅꯥ ꯀꯠꯆꯒꯅꯤ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯋꯥꯔꯧꯕ ꯖꯥꯗꯦ ꯍꯌꯦꯡ ꯅꯆꯥ ꯅꯅꯥꯎ ꯑꯁꯤꯅ ꯑꯆꯧꯕ ꯆꯥꯛꯀꯣꯔꯤ ꯑꯆꯧꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯥꯎꯅ ꯇꯧꯗꯣꯏꯅꯤ ꯑꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯅꯤ ꯉꯁꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯧꯔꯤꯅꯤ ꯑꯩꯅ ꯌꯥꯔꯣ ꯁꯤꯡꯖꯨ ꯂꯩꯔꯦ ꯏꯟꯖꯥꯡꯒꯤꯗꯤ ꯄꯀꯧꯔꯥ ꯑꯃ ꯆꯥꯎꯔꯦ ꯄꯅꯤꯔ ꯊꯣꯡꯕ ꯑꯃ ꯆꯥꯎꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯆꯥꯎꯔꯦ ꯑꯗꯨꯗꯩꯗꯤ ꯁꯤꯡꯖꯨ ꯑꯃ ꯆꯥꯎꯔꯦ ꯏꯔꯣꯝꯕ ꯑꯃ ꯆꯥꯎꯔꯦ ꯑꯗꯩꯗꯤ ꯕꯖꯥ ꯑꯃ ꯆꯥꯎꯔꯦ ꯑꯗꯣ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯆꯥꯎꯗꯔꯦ ꯏꯁꯤꯡ ꯖꯦꯅꯝꯅ ꯊꯣꯡꯕ ꯀꯩ ꯍꯥꯏ ꯎꯌꯦꯟ ꯑꯁꯤꯃꯁꯨ ꯌꯥꯎꯖꯔꯤ ꯆꯍꯤ ꯇꯔꯥꯃꯨꯛ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯥꯕ ꯃꯇꯝꯗ ꯉꯁꯤ ꯁꯤꯁꯦ ꯍꯌꯦꯡꯅꯦ ꯌꯥꯡꯈꯩ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯦꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤꯅꯦꯕ ꯃꯦꯔꯥꯃꯦꯁ ꯅꯨꯃꯤꯠꯅꯤꯅꯅꯦ ꯑꯅꯝꯕꯅ ꯄꯀꯧꯔꯥꯗ ꯍꯥꯎꯕ꯭ꯔꯣ ꯂꯩꯖꯕ ꯈꯨꯗꯣ ꯈꯔꯗꯪ ꯅꯤꯉꯣꯜ ꯅꯪꯒꯤ ꯉꯝꯖꯕ ꯄꯣꯠꯂꯝ ꯅꯤꯉꯣꯜ ꯅꯪꯒꯤ ꯇꯝꯖꯕꯅꯤ ꯂꯩꯖꯕ ꯈꯨꯗꯣ ꯈꯔꯗꯪ ꯅꯤꯉꯣꯜ ꯅꯪꯒꯤ ꯅꯝꯖꯕꯅꯤ ꯉꯝꯖꯕ ꯄꯣꯠꯂꯝ ꯑꯃꯇꯪ ꯅꯤꯉꯣꯜ ꯅꯪꯒꯤ ꯇꯝꯖꯕꯅꯤ ꯍꯔꯥꯎ ꯃꯣꯃꯣꯅꯣꯛꯅ ꯅꯤꯉꯣꯜꯒꯤ ꯈꯨꯠꯅ ꯏꯀꯣꯛ ꯊꯛꯇꯅ ꯊꯥꯗꯨꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨ ꯅꯕꯨꯡ ꯅꯧꯄꯥ ꯑꯩꯈꯣꯏꯗ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯅꯍꯥꯛꯅ
นั่นแหละเขาพวกคุณจะมาที่ข้าวผมแบบलई जब अममम दीदी अरु अहे कयानी लाइर जब ऐ खोई दीदी निंग जब ताई बनी कयानी लाइर जब ऐ खोई दीदी जब ताई बनी मथम सही औलक पदी न कटपालम जगे मथम सही औलक पदी न कटपालम जगे निंगो नंगी नफमदा नबनौपा ऐ खोइना निंगो नंगी नफमदा हराव हनबी हो नुंसित हावई पुबी हो हराव हनबी हो नुंसित हावई पुबी हो लैहौबा आइखोई पेन जहौगे मोमोनोकना सती खो माथं कुमो लागबदा एका कायदा पुनर्शी एका कायदा पुनर्शी पलेम पंथौ ऐ खोइना nabung naupa ay khoina นี่ถ้าเราใช้แบบโมโดก็สั่งไปทหารแบบ 여자로 나이도 올렸구나